Anisuba Lanzauge, Yamnamaru Eva Kubam Ama Oiriba, Maibam Lord Pachinda, Nauna Savaloiriba, Imphal Peace Museum, CAF and PD Minister Karam Shyamnam Yam the Kusina Kray. Chief Minister Ge Green Manipur Mission Hogdokre. Lam Ekar Taradagi Tadana Umang Semgatuna, Mahusagi Kalngak na Bohanaragani Haina, Chief Minister na High Kray. Angang Singbu Daria Daging Aktok Nava Rotavirus Vaccine, Health and Family Welfare Minister Elzento Kumar na launch tau Kray. RVI na overdraft tare haina lauthok luraba matung hojik zero balance ta leire hairpasi atopa state singi mamangdadi ikai ningai ni haina Minister Elzento Kumar na phongdokre. Lamdam asigi lehaugda thava sempambi sing mapung fana panba ngamle sempambi marang kaina tharabadi lamdam asigi senmilon phagathanbada mateng oigani. Lomi singna kihom marang kaina puthoklabasu cold storage amadi infrastructure matik sana leitabana kihom kaya patuna mangli. More Hospital bu Mapung Faba Hospital ama ohenaba athuba matamda sarkar na thabak paikhataba taragade asa workers singaloina na akanba khongjang sangsilagani haina All India Trade Union Congress ke General Secretary L Sotin Kumar na phongdokre. Manipur State Legal Services Authority, Imphal West District Legal Services Authority amadi Manipur Government Higher Secondary Lecturer Welfare Association na kusamna na sinduna ngasi Kaisamthong top lerak masinda leiba Ramlal Pal Higher Secondary School da Student Legal Literacy Club ama hangdok pagaloina na nongmagi oiva Legal Awareness Program pangthokre. Lupa lakun hengadaba yungang truck lot ama ngarang Imphal East District Police na RDS Crossing Place compound manakta gi fare. Yunganga kona na farba mi adudi Takhelambam Ibungo chahi kunifan apokpa laikhidraba Takhelambam eken yangang pokpi dagini hairi makhata na ain yu oiba thabak lokhanabagi damak case ama lokhat pagoloina na farba polam singadu Excise Department ta sinakre. Mission for Integrated Development for Horticulture gi makhada Western Farmers and Pioneer Association Patsoi Part 2 nangase doubling of farmers income haibahiram da nongmagi oiva Farmers Fair Cum Exhibition ama Patsoi Part 2 Community Hall da pangthokre. District ahum gi lonabada sheliba iril turel mosilakliba asigi matangda mari leinaba singna mityang sangbinaba maikay adom gi miyamda lenga ki pungning singsilakli. National Health Mission Thawal gi mityang makhada National Program for Control of Blindness na sinduna nongmagi oiva cataract detection camp ama Thawal District ki Lilong PHC da pangthokre. Guwahati High Court ki yathang matungina Bongaigaon District ke Boitamari Circle ge Zogi Gopa manakta leiba Hogdo badagi takthok piraklaba imung yangkai humdoina khunda leitanaba lampi binaba tongan tongan balup singna Bongaigaon gi Deputy Commissioner da takshin kre. Bihar da kangna sandokpa Acute Encephalitis Syndrome AES laina na maram oiraga sikhiva mioi masing samaga humpumari sukre. Indonesia gi awang thangba Sumatra province ta leiba Maikhet Maru Sava factory ama mai sakpagi thokdokta angang taret yauna mioi kuntra laikhidre. Bisnupur district ki manung chanba Isok Maning Chingyada asib haksang ma leiramle. National Sub Junior and Pre-Teen Pancake Sled Championship lisingani taramapan gi tongan-tongan bakang lupta Manipur gi team na gold taret silver ahum phanglakre. Guwahati gi Nilachal chingthakta leiba Kamakhya ima ki laifamlenda Ambu Bachi kumhai ngasidagi haukre.